Hi everyone, welcome back to my channel. I am Akham Jivan Lata Devi Kawi. Ngasi aina utchagadauriba makeup se everyday makeup look ni. Ahambada my hek taba loibaga sunscreen lotion apply my simba thungna tawjagadauribani. Adugi matungda primer face primer apply tawjagadauribani. Face primer my simba thungna apply tawba loirba matungda hauzik foundation apply tawjagadauribani. Foundation su isagi skin color ga chap chanaba haibadi yam kana ngauthokta foundation adu my sin bathungna hana dot apply tobiraba matungda amug khutsina amug sin bathungna namanamaga nanthokchagadauribani adugi matungda buffing brush amug my se circular motion da apply tawjagadauribani my sim bathungna foundation se khutsana namanamaga nanthokchaba loraba matungda hauzik buffing brush na amuk my sim bathungna foundation se horen layer manungda changnaba kwa skin se chupsanabagi mongda amuk foundation yohodaba skin area da su yognabagi damakta circular motion da buffing brush ina unga ga kwa round circle da toraga apply tawjaba loraba matungda hauzik powder apply tawjage face powder loose powder ne aina apply tawjariba si white color da kwa adugi matungda eyebrow application tawjage eyebrow da su dark brown color ne aina use tawjariba se aigi natural shape ta dum follow toraga yekchage aduga dark brown color da kaiguba kande yam light on lauraga apply toba hobiraga anira kumba layer anira kumba ahum gumba thajala matungda di aigi eyebrow se asijigi samje sijiga color chapmanana dum tai ko aduna ayam matamda dark brown color apply to biu adugi matungda eyeshadow apply tawdringaida ahambada ngasai aina maida use tawjaba loose powder do adudo mu brush amana mu phajna khara lauraba matungda eyelid ta fazana apply tawraga adugi matungda mu eyeshadow se apply tawjagadoribane ba light oiba brown ga cream color ga ne aina eyeshadow da apply tawjariba se mix tawraga apply tawjaribani mid ani makta first step oina ahamada first layer oina apply tawbolor matungda second layer amu apply tawraga third layer fawba apply tawjai ko cream color ga light brown color ga se mix color se crease area da fazana brush amana fazana lauraga blending fazana tawba loirba matungda oinaram da su yetlom da su fazana blending tawba loiraga hauzik eyelid ta pura eyelid aina makhada yogdabida thamba se hangna asigida amuka hojiki khutsina amu third color se amuk lauraga mid sing bathungna apply tawjagadoribani yetazu oidasu chamanana apply tawjagadoribani mithup area hangaga leise crease area gi hek makhada mithup se sin bathungna manungdagina matai pawba loina sim bathungna apply tawjagadoribani kaigina di horen highlight tawroi bako ina kona se adugi matungda ngasai gi aina crease area da apply tawgiba mix color da brown ga light brown ga cream color ga da adudo mu brush khara parap tawba pigrap tawba mana kitang lower ba matungda first layer second layer tawraga mo apply tawjagadoribani ko tap tamna adugi matungda mo chap manana yetlom da su mu step se chap manaba step ta amuka apply tawjagadoribani crease area da apply tawjariba si matte color ni ko anima aduga eyelid ta apply tawjariba duna shimmer yawba eyeshadow ni ko ado eyeshadow apply tawbolorba matungda hauzik eyelashes curl tawjage animak chamanana yamna fazana concentrate tawraga apply tawjage ko kaginabdi eyelashes hapoidabanina sisina dum mascara apply tawraga paje dum fazana natural look ta uhangi dorbanina fazana kongkhalambagi mathau taiba adu mascara mu apply tawjage coat ani ahum ne aina apply tawjagadoribase adubu video sidadi aina
layer amatang apply tawbado adu tangni ko utchari se mascara apply tawba lorba matungda hojik aina apply tawjagadoriba se hojik highlight cheekbone area da mascara apply tawba loraga apply tawjage atopa area da di apply tawjaragumge natural look nina keno contour amadi blush apply tawbagi mathau tadre ko aduga si natural oina dum shine unabay damakte yam light oina highlight apply tawba lorba matungda hojik lipstick application tawjage lipstick su yamna light oba color ni aina lawjarabase baby pink color ni ko baby pink tagi budi layer ani muk admai tharagadi yam light oba pink color oidoni ko adugi matungda chandon su dum off camera da namjakhre Ajik aigi makeup video number lojare mathangi video da muk thengnarasi aigi video bu yangbibagi damak mayam bu thagachari bye